ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯦꯡꯒꯣ ꯔꯣꯜ ꯁꯦꯝꯃꯛꯁꯦ ꯍꯩꯅꯧꯒꯤ ꯑꯆꯥꯔ ꯁꯦꯝꯃꯛꯁꯦ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯗ ꯁꯦꯝꯃꯛꯀꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯅꯣꯡ ꯇꯥꯕꯅꯤꯅ ꯍꯩꯅꯧꯁꯨ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯀꯦꯜꯂꯦ ꯑꯗꯨꯅ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯕ ꯀꯥꯟꯅꯗꯦ ꯍꯥꯏꯅꯀꯣ ꯍꯩꯅꯧꯁꯦ ꯈꯔ ꯈꯨꯟꯖꯔꯛꯑꯦ ꯑꯗꯣ ꯐꯠꯇꯕꯁꯤꯡꯁꯦ ꯈꯟꯗꯣꯛꯑꯒ ꯑꯐꯕꯁꯤꯡꯁꯦ ꯂꯧꯔꯁꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯍꯩꯅꯧꯁꯦ ꯐꯖꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯅꯤ ꯑꯗꯨꯒ ꯍꯩꯅꯧꯒꯤ ꯃꯀꯣꯛꯁꯦ ꯀꯠꯊꯠꯂꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯥꯡꯖꯥꯎ ꯑꯃꯗ ꯍꯩꯅꯧ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯒ ꯐꯨꯠꯇꯣꯏꯅꯦꯕꯀꯣ ꯍꯩꯅꯧꯁꯦ ꯍꯧꯖꯤꯛꯇꯤ ꯁꯪꯉꯤꯗꯅ ꯑꯗꯣ ꯃꯨꯜꯂꯛꯄ ꯀꯥꯟꯗꯗꯤ ꯍꯩꯅꯧꯁꯦ ꯃꯆꯨ ꯕ꯭ꯔꯥꯎꯟ ꯀꯂꯔ ꯑꯣꯜꯂꯛꯑꯒ ꯄꯥꯏꯔꯒ ꯌꯦꯡꯉꯣꯕꯀꯣ ꯄꯥꯏꯔꯒ ꯌꯦꯡꯕ ꯀꯥꯟꯗ ꯄꯦꯠ ꯄꯦꯠ ꯂꯥꯎꯔꯛꯑꯗꯤ ꯃꯀꯨ ꯈꯣꯛꯄ ꯌꯥꯔꯛꯑꯦ ꯍꯥꯏꯕ ꯀꯥꯟꯗꯨꯒꯀꯣ ꯑꯩꯈꯣꯏ ꯍꯩꯅꯧꯁꯦ ꯐꯖꯅ ꯃꯀꯨ ꯈꯣꯛꯇꯣꯛꯄꯤꯔꯅꯤ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯍꯩꯅꯧꯒꯤ ꯃꯔꯨꯗꯣ ꯑꯗꯨꯗꯤ ꯂꯧꯔꯣꯏꯕ ꯍꯩꯅꯧꯒꯤ ꯃꯔꯨꯗꯣꯗꯤ ꯍꯨꯝꯆꯦꯛꯈ꯭ꯔꯅꯤ ꯑꯗꯨꯒ ꯍꯩꯅꯧꯁꯦ ꯐꯖꯅ ꯃꯐꯣꯟ ꯇꯥꯍꯟꯒꯦ ꯍꯥꯏꯗꯤꯀꯣ ꯒ꯭ꯔꯥꯏꯟꯗꯔꯗ ꯐꯖꯅ ꯏꯪꯍꯜꯂꯒꯀꯣ ꯃꯦꯡꯒꯣꯁꯦ ꯐꯖꯅ ꯏꯪꯍꯜꯂꯒ ꯒ꯭ꯔꯥꯏꯟꯗꯔꯗ ꯐꯖꯅ ꯇꯛꯈꯥꯏꯕꯤꯔꯣ ꯑꯗꯣ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯁꯤꯟꯖꯤꯠꯅ ꯑꯗꯨꯝ ꯁꯤꯠꯄꯤꯕꯁꯨ ꯌꯥꯏꯑꯕꯀꯣ ꯅꯠꯇ꯭ꯔꯒ ꯒ꯭ꯂꯥꯁ ꯃꯅꯤꯡꯅ ꯇꯛꯈꯥꯏꯔꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯒ꯭ꯔꯥꯏꯟꯗꯔꯗ ꯏꯪꯍꯜꯂꯒ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯌꯣꯕꯀꯣ ꯃꯐꯣꯟ ꯊꯣꯛꯅꯕꯒꯤ ꯑꯗꯨꯒ ꯆꯤꯅꯤ ꯑꯉꯥꯡꯕ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯀꯂꯥꯅꯃꯛ ꯈꯤꯇꯪ ꯍꯥꯞꯄꯅꯤ ꯃꯣꯔꯣꯛ ꯈꯤꯇꯪ ꯍꯥꯞꯄꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯆꯤꯅꯤ ꯉꯥꯡꯒ ꯑꯗꯣ ꯄ꯭ꯔꯣꯁꯦꯁꯇꯣ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯈꯥꯡꯗꯀꯣ ꯆꯤꯅꯤꯉꯥꯡ ꯍꯥꯞꯆꯜꯂꯦ ꯆꯤꯅꯤꯉꯥꯡꯁꯦ ꯃꯍꯤ ꯑꯣꯜꯂꯛꯑꯦ ꯍꯥꯏꯕ ꯀꯥꯟꯗꯨꯒꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯦꯡꯒꯣ ꯇꯛꯈꯤꯕꯗꯣ ꯑꯗꯨꯏꯗꯣ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯑꯗꯨꯏꯗꯣ ꯍꯥꯞꯆꯜꯂꯒꯀꯣ ꯑꯗꯨꯏꯗꯨꯅ ꯃꯦꯡꯒꯣꯒ ꯆꯤꯅꯤꯉꯥꯡꯒꯁꯦ ꯐꯖꯅ ꯃꯔꯩ ꯃꯨꯟꯅ ꯃꯨꯜꯂꯛꯑꯦ ꯐꯇꯛ 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 ꯂꯥꯎꯔꯛꯀꯅꯦꯕꯀꯣ ꯃꯨꯜꯂꯛꯄ ꯀꯥꯟꯗ ꯃꯥꯁꯦ ꯑꯗ ꯐꯇꯛ 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 ꯂꯥꯎꯔꯛꯄ ꯀꯥꯟꯗ ꯊꯥꯡꯗꯗꯣꯏꯅꯦ ꯁꯤꯒ ꯂꯩꯔꯦ ꯑꯩꯅ ꯐꯖꯅ ꯁꯤꯠꯆꯔꯦꯕꯀꯣ ꯃꯦꯡꯒꯣꯁꯦ ꯐꯖꯅ ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯦ ꯆꯥꯕꯗꯁꯨ ꯍꯥꯎꯗꯣꯏꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯍꯥꯎꯔꯣꯏꯗꯣꯏꯅꯦꯕ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯄꯦꯄꯤꯂꯣꯟꯒꯤ ꯐꯨꯗ ꯀꯂꯔꯁꯦ ꯍꯥꯞꯆꯒꯦꯕꯀꯣ ꯐꯨꯗ ꯀꯂꯔꯁꯦ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯕꯀꯣ ꯑꯩꯗꯤ ꯉꯁꯤꯁꯦ ꯐꯨꯗ ꯀꯂꯔ ꯈꯔ ꯍꯥꯞꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯐꯨꯗ ꯀꯂꯔ ꯈꯔ ꯍꯥꯞꯆꯤꯟꯒꯦ ꯑꯗꯣ ꯆꯤꯅꯤꯉꯥꯡꯁꯦ ꯃꯍꯤ ꯑꯣꯜꯂꯦ ꯍꯥꯏꯕ ꯀꯥꯟꯗꯨꯒ ꯑꯩꯈꯣꯏ ꯍꯩꯅꯧꯁꯦ ꯈꯔ ꯈꯔ ꯇꯧꯔꯒ ꯍꯥꯞꯄꯤꯗꯣꯏꯅꯦꯕꯀꯣ ꯑꯃꯨꯛꯇ ꯖꯣꯔ ꯂꯥꯎ ꯍꯩꯖꯤꯟꯗꯣꯏ ꯅꯠꯇꯦꯕꯀꯣ ꯈꯇꯪ 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 ꯇꯧꯔꯒ ꯍꯥꯞꯄꯤꯕ ꯑꯗꯣ ꯆꯤꯅꯤꯉꯥꯡꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯌꯥꯝ ꯊꯨꯝꯍꯟꯒꯦ ꯍꯥꯏꯕꯒꯤ ꯆꯥꯡꯗꯣ ꯑꯗꯨꯒꯨꯝ ꯊꯨꯝꯍꯟꯕꯤꯕꯀꯣ ꯑꯩꯗꯤ ꯌꯥꯝ ꯍꯦꯟꯖꯟꯅ ꯊꯨꯝꯕꯁꯨ ꯆꯥꯅꯤꯡꯗꯦ ꯑꯗꯨꯒ ꯌꯥꯝ ꯍꯦꯟꯖꯟꯅ ꯆꯝꯕꯗꯨꯁꯨ ꯆꯥꯅꯤꯡꯗꯦꯕꯀꯣ ꯑꯗꯨꯝ ꯃꯌꯥꯏ ꯑꯣꯏꯔꯞꯇ ꯑꯗꯨꯝ ꯆꯥꯅꯤꯡꯉꯦꯕꯀꯣ ꯍꯌꯦꯡ ꯀꯣꯟꯅ ꯀꯪꯉꯀꯥꯟꯗ ꯑꯗꯨꯝ ꯊꯨꯝ ꯃꯣꯔꯣꯛꯀꯁꯨ ꯅꯝꯃꯒ ꯆꯥꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗꯀꯣ ꯑꯩ ꯐꯨꯗ ꯀꯂꯔ ꯈꯔ ꯍꯥꯞꯆꯜꯂꯦ ꯍꯧꯖꯤꯛ ꯑꯩꯅ ꯆꯤꯅꯤꯉꯥꯡ ꯂꯣꯜꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯩꯅꯧ ꯍꯥꯞꯆꯜꯂꯦ ꯑꯗꯨ ꯃꯇꯨꯡꯗ ꯐꯨꯗ ꯀꯂꯔ ꯍꯥꯞꯆꯜꯂꯦꯕꯀꯣ ꯐꯨꯗ ꯀꯂꯔ ꯍꯥꯞꯆꯤꯜꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯆꯨꯁꯦ ꯁꯨꯃꯥꯏꯅ ꯑꯣꯟꯈꯔꯦ ꯃꯅꯝꯒꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤꯔꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯊꯨꯝ ꯈꯛꯇꯪ ꯍꯥꯞꯆꯔꯦ ꯏꯁꯥ ꯏꯁꯥꯅ ꯄꯥꯝꯕ ꯆꯥꯡꯗ ꯊꯨꯝ ꯍꯥꯞꯄꯤꯔꯣ ꯏꯁꯩꯁꯦ ꯐꯇꯛ ꯐꯇꯛ ꯂꯥꯎꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯒ ꯀꯂꯥꯅꯃꯛ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯈꯤꯇꯪ ꯑꯃ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯃꯔꯩ ꯃꯨꯟꯅ ꯐꯖꯅ ꯑꯣꯠꯈꯥꯏꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯦꯡꯒꯣꯒꯤ ꯃꯥꯒꯤ ꯐꯇꯛ ꯐꯇꯛ ꯂꯥꯎꯔꯛꯀꯅꯦꯕꯀꯣ ꯃꯥꯁꯦ ꯀꯨꯡꯁꯜꯂꯒꯀꯣ ꯐꯇꯛ 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 ꯂꯥꯎꯔꯛꯑꯒ ꯂꯥꯎꯔꯛꯄ ꯀꯥꯟꯗꯨꯒ ꯊꯥꯡꯗꯗꯣꯏꯅꯦꯕꯀꯣ ꯅꯠꯇ꯭ꯔ ꯃꯍꯤ ꯌꯥꯝ ꯌꯥꯎꯔꯒꯁꯨ ꯍꯣꯔꯦꯟ ꯀꯪꯕ ꯋꯥꯅꯦꯕꯀꯣ ꯁꯤ ꯆꯥꯡꯁꯤꯒ ꯑꯣꯏꯗꯤ ꯌꯥꯔꯅꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯅꯨꯡꯁꯥꯗ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤꯃꯨꯛ ꯐꯧꯔꯗꯤ ꯑꯗꯨꯝ ꯀꯪꯉꯦꯕꯀꯣ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯅ ꯕꯇꯔ ꯄꯦꯄꯔ ꯂꯧꯔꯒ ꯇꯧꯔꯁꯨ ꯌꯥꯏꯑꯕꯀꯣ ꯅꯠꯇ꯭ꯔꯒꯅ ꯄꯨꯈꯝꯁꯦ ꯊꯥꯎ ꯐꯖꯅ ꯇꯩꯁꯟꯕꯤꯔꯕ ꯑꯗꯨꯒ ꯄꯨꯈꯝ ꯃꯊꯛꯇ ꯍꯩꯖꯤꯜꯂꯁꯨ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯑꯩ ꯁꯤꯒꯩꯁꯤꯒ ꯐꯨꯗ ꯀꯂꯔ ꯈꯤꯇꯪꯒ ꯍꯥꯞꯆꯤꯟꯒꯦ ꯃꯆꯨꯁꯦ ꯃꯑꯣꯡ ꯃꯑꯣꯡ ꯑꯣꯜꯍꯟꯒꯦꯕ ꯉꯁꯤꯗꯤꯀꯣ ꯁꯤ ꯑꯆꯥꯔꯁꯦ ꯃꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯕꯅꯦꯕꯀꯣ ꯔꯣꯜ ꯇꯧꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯗꯕꯥ ꯑꯝꯗ ꯑꯗꯨꯝ ꯍꯥꯞꯆꯜꯂꯒꯀꯣ ꯑꯗꯨꯝ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯂꯧꯊꯣꯛꯑꯒ ꯆꯥꯕ ꯌꯥꯏꯑꯕꯀꯣ
Sumai taraga ai phawdokjare saise horen nungsada ko numit mangani tarukni phajana prek prek launa ko phajana kanga kanda adum phakat pa ilai laina phakat pa yabane ko phakat laga adum daba amda hanjalaga thambiro aduga charo hayang ko thumro ka namaga buchage ra de sa chaning mamong ko yam satina haubane hojik ai sigi pukhama pak pasila thau phajana taishalaga ko gaisira su khara hapchalage kanga kanda di yam satina haubane sigi achar se so I khara semjare mayam handaki achar se di changdaba yadrabani na ko achar se yam pame ai di aduna smai khara semjare dudi mayam ai blog se swas collection lagi mayam akoi mango roll se ngasi khara kangne ba ko aduduna ngasi se khara lauthore e aduga khara chage tawbane ba ko khara amadi kangdri khara amadi kangne ba ko aduduna khara chage tawbane yam chaninge ba ko handak se mayam nong adum poli poli ta lei ba ko aduna khara mali kangne khara mali kangje ba ko usa da phawdo I phajana yam satina ha lok su khara thung ne ba ko ise lok thung ka chaning man ne na chare ni tum ba hawala ga sman cha ba se haw ba ne ba yam na ko haida cha ba haw ba ne ba tum hawala ga adudi mayam ai blog se swice collection lage mayam se kainars de chabam to lotion ni